ꯆꯦ, ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯉꯣꯟꯗꯗꯤ ꯈꯪꯍꯟꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯈꯨꯗꯛꯇ ꯁꯤꯟꯈꯤꯕ ꯑꯣꯏꯕ ꯑꯗꯨꯅꯅꯤ ꯑꯩ ꯐꯥꯎꯕ ꯇꯤꯀꯦꯠ ꯀꯛꯄ ꯂꯣꯏꯔꯀꯥꯟꯗ ꯏꯆꯦꯅ ꯑꯩ ꯁꯤꯗ ꯂꯥꯛꯀꯗꯕꯅꯦꯅ ꯍꯥꯏꯔꯛꯏꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯏꯆꯦ ꯍꯟꯗ꯭ꯔꯤꯐꯥꯎ ꯂꯩꯗꯣꯏꯔꯣ? ꯑꯩꯁꯨ ꯈꯪꯗꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ꯫ ꯀꯣꯟꯅ ꯇꯥꯇꯣꯟ ꯍꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯒꯅꯤ꯫ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯃꯥꯗꯤ ꯀꯝꯗꯧꯍꯧꯔꯤꯒꯦ? ꯕꯕꯥꯗꯤ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯤꯕ꯭ꯔꯣ? ꯇꯧꯗ꯭ꯔꯕꯅꯤꯗ, ꯕꯕꯥꯁꯨ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯕꯅꯤ꯫ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯍꯣꯡꯂꯕꯅꯤ꯫ ꯑꯩꯅꯁꯨ ꯂꯥꯛꯑꯝꯗꯥꯏꯗ ꯃꯆꯤꯟꯗꯤ ꯃꯦꯜꯂꯝꯕꯅꯤ꯫ ꯏꯅꯦꯗꯁꯨ ꯏꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯅꯕ ꯐꯖꯅ ꯍꯥꯏꯔꯒꯗꯤ ꯁꯦꯟꯅꯔꯝꯕꯅꯤ꯫ ꯁꯦꯂꯦꯅꯥ, ꯃꯆꯦꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟ ꯌꯦꯡꯉꯤ, ꯃꯇꯧꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯒꯨꯝ, ꯋꯥꯍꯪ ꯍꯪꯅꯤꯡꯕꯒꯨꯝ꯫ ꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯏꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕ꯭ꯔꯥ ꯆꯦ? ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ, ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯁꯦ, ꯏꯃꯥꯅ ꯏꯕꯥꯅꯤꯒꯤꯅꯦꯅ ꯍꯥꯞꯄꯤꯔꯛꯄꯅꯤ꯫ ꯄꯥꯟꯊꯣꯏ, ꯃꯃꯥꯅ ꯄꯥꯏꯍꯜꯂꯛꯄ ꯁꯦꯟꯐꯝꯗꯨ ꯃꯅꯥꯎꯗ ꯄꯤꯗꯨꯅ ꯄꯥꯏꯍꯜꯂꯤ꯫ ꯏꯃꯥꯅ ꯏꯕꯥꯅꯤ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯧꯅ ꯄꯤꯔꯛꯏꯕ꯫ ꯍꯌꯦꯡ ꯂꯩꯇ꯭ꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯁꯤ, ꯅꯪꯅ ꯊꯝꯖꯤꯟꯖꯔꯣ꯫ ꯁꯦꯂꯦꯅꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯨꯄꯥ 100 ꯆꯞꯄꯤꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯎꯔꯛꯏ ꯃꯤꯠꯇ ꯃꯃꯥꯒꯤ ꯁꯛꯇꯝ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯄꯥꯝꯃꯨꯅ ꯂꯣꯠꯁꯤꯟꯖꯩ ꯃꯥꯡꯈꯤꯅꯤ ꯈꯟꯅ ꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯄꯥꯟꯊꯣꯏ, ꯆꯠꯂꯣ, ꯏꯔꯨꯖꯧꯔꯣ, ꯆꯥꯒ ꯂꯣꯟꯕ ꯂꯣꯏꯗꯅ ꯂꯩꯔꯕꯅꯤ꯫ ꯍꯣꯏ ꯆꯦ꯫ ꯇꯣꯝꯕꯤ, ꯅꯪꯁꯨ ꯆꯥꯏꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯥ ꯊꯛꯅꯕ꯫ ꯅꯪ ꯇꯥꯇꯣꯟꯅ ꯆꯪꯂꯕꯗꯤ ꯆꯥꯏ ꯈꯣꯠꯂꯦꯅꯅꯦ ꯑꯃꯨꯛ ꯉꯥꯡꯂꯅꯤ꯫ ꯅꯪꯁꯨ ꯇꯥꯅꯤꯡꯉꯛꯑꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣꯀꯣ꯫ ꯃꯁꯤ ꯑꯅꯤꯅ ꯊꯣꯛꯈꯤꯕꯒ ꯁꯦꯂꯦꯅꯥ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯃꯔꯛꯇ ꯂꯩꯔꯤꯕ ꯗꯥꯏꯔꯤꯗꯨ ꯍꯥꯡꯗꯨꯅ ꯁꯦꯟꯐꯝ ꯑꯗꯨ ꯊꯝꯃꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯎꯗꯅꯕ ꯗꯥꯏꯔꯤꯗꯨ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯒꯤ ꯃꯈꯥ ꯏꯊꯪ ꯊꯪꯕꯗ ꯊꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯁꯦꯂꯦꯅꯥ ꯃꯁꯤꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯂꯣꯏꯅꯔꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯤ꯫ ꯇꯥꯂꯛꯇꯨꯗ ꯗꯣꯔꯕꯦꯜꯒꯤ ꯃꯈꯣꯜꯗꯨꯗ ꯔꯦꯅꯨꯀꯥꯅ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯍꯦꯅꯔꯤ, ꯅꯪꯁꯨ ꯌꯧꯔꯛꯂꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯆꯥ ꯊꯛꯀꯦ ꯇꯧꯔꯝꯂꯤꯕꯅꯤ, ꯅꯪꯒꯤꯁꯨ ꯁꯦꯝꯕꯤꯔꯛꯑꯒꯦ ꯂꯥꯛꯑꯣ꯫ ꯍꯦꯅꯔꯤ ꯏꯃꯨꯡ ꯍꯦꯛ ꯆꯪꯕꯒ ꯄꯥꯟꯊꯣꯏꯕꯨ ꯎꯕꯗ ꯂꯛꯅꯔꯛꯏ꯫ ꯍꯩꯁ, ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯍꯦꯟꯒꯠꯂꯝꯃꯤꯗ꯫ ꯍꯦꯅꯔꯤ ꯋꯥꯁꯔꯨꯝ ꯆꯪꯗꯨꯅ ꯍꯥꯟꯅ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯏ꯫ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯇꯋꯦꯜ ꯑꯗꯨ ꯃꯗꯨꯗ ꯐꯖꯅ ꯇꯩꯊꯣꯛꯏ꯫ ꯂꯣꯏꯔꯒ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯅ ꯐꯝꯅ ꯍꯥꯏꯔꯛꯏ ꯍꯦꯅꯔꯤ꯫ ꯄꯥꯟꯊꯣꯏ, ꯀꯩꯅꯣ ꯅꯪꯗꯤ ꯅꯁꯛ ꯌꯥꯝ ꯊꯤꯖꯤꯜꯂꯝꯃꯤꯅ? ꯅꯅꯥꯇꯣꯟꯒꯗꯣ ꯀꯩꯅꯣ ꯏꯐꯥꯛ ꯐꯥꯛꯂꯗꯅ ꯌꯦꯡꯕꯗ ꯆꯔꯥ ꯍꯦꯟꯕꯤ ꯌꯥꯝ ꯃꯥꯜꯂꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ? ꯌꯨꯝꯗ ꯆꯥꯛꯀ ꯄꯤꯖꯗ꯭ꯔꯕ ꯃꯤ? ꯍꯦꯅꯔꯤꯒꯤ ꯋꯥꯗꯨꯗ ꯂꯛꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯄꯥꯟꯊꯣꯏ, ꯑꯗꯨꯕꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯥꯒꯤ ꯖꯔꯅꯤ ꯍꯥꯟꯅ ꯍꯪꯕꯤꯕꯒꯤ ꯃꯍꯨꯠ ꯃꯁꯛ ꯊꯤꯖꯤꯜꯂꯤ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯄꯥꯟꯊꯣꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ꯫ ꯗꯥꯌꯟ, ꯁꯤꯇꯤꯗ ꯂꯩꯕ ꯅꯪꯒ ꯈꯨꯡꯒꯪꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯒꯗꯤ ꯀꯃꯥꯏꯅ ꯃꯥꯟꯅ ꯌꯥꯔꯅꯤꯒꯦ? ꯒ꯭ꯂꯦꯁꯔꯤꯟ ꯇꯩꯕ ꯑꯩꯈꯣꯏꯒ ꯐꯕꯨ ꯐꯖꯃꯜꯂꯝꯅꯤ꯫ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤ ꯏꯕꯦꯝꯃ, ꯐꯥꯒꯤ ꯇꯧꯕꯅꯤ ꯈꯟꯗꯈꯩ ꯑꯃꯨꯛꯅ ꯊꯃꯣꯏꯅꯨꯡꯗꯨꯗ ꯁꯥꯎꯔꯒ ꯂꯩꯔꯝꯅꯤꯀꯣ꯫ ꯊꯥꯏꯅ ꯌꯥꯝ ꯇꯧꯔꯛꯄꯅꯤꯅꯦ ꯅꯪꯁꯦ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯐꯥꯒꯤ ꯇꯧꯕꯒꯁꯤ ꯌꯥꯕ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯅꯁꯛꯅ ꯊꯤꯔꯤꯕ, ꯆꯀ꯭ꯔꯤꯅ ꯃꯔꯣꯜ ꯑꯃ ꯃꯑꯣꯡ ꯇꯥꯗ꯭ꯔꯤꯕ꯫ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯑꯐꯕꯤꯅ ꯁꯥꯔꯤꯕ, ꯑꯐꯕꯤꯗꯤ ꯅꯠꯇꯤꯌꯦ ꯅꯪꯁꯦ, ꯑꯩ ꯈꯪꯉꯦꯕ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯇꯧꯁꯤꯟꯅꯕꯗꯤ ꯍꯩꯈ꯭ꯔꯕ꯫ ꯍꯦꯅꯔꯤꯌꯥ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯅꯥꯂꯤ ꯆꯠꯄꯁꯤ ꯌꯥꯎꯗꯕ ꯇꯥꯔꯦꯅꯦ ꯍꯥ? ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯦꯅꯔꯤꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯒꯦ? ꯍꯌꯦꯡ ꯍꯦꯛꯇ ꯇꯥꯔꯕ ꯊꯕꯛꯁꯤꯕꯣ? ꯍꯪꯆꯤꯠ ꯑꯣꯏꯅ ꯇꯥꯔꯦ, ꯄꯥꯟꯊꯣꯏꯁꯨ ꯉꯁꯤꯗ ꯌꯧꯔꯛꯄꯅꯤꯅ ꯋꯥꯔꯅꯤ, ꯍꯌꯦꯡꯗꯤ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤꯗꯨ ꯁꯦꯂꯦꯅꯥ ꯀꯔꯤꯅꯣ ꯈꯟ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯏ꯫ ꯈꯪꯍꯧꯗꯅ ꯄꯥꯟꯊꯣꯏꯅ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯃꯅꯥꯂꯤ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯤꯠꯐꯝ ꯑꯗꯨ ꯍꯦꯅꯔꯤꯗ ꯊꯝꯃꯤ꯫ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯤꯠꯌꯦꯡꯅꯤ꯫ ꯍꯦꯅꯔꯤꯁꯨ ꯈꯪꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯒꯨꯝ ꯃꯁꯤ ꯂꯦꯡꯂꯛꯏ꯫ ꯆꯠꯂꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯖꯔꯅꯤꯅꯣ? ꯍꯞꯇꯥ ꯑꯃ ꯑꯗꯨꯃꯥꯏ ꯑꯣꯏꯔꯅꯤ꯫ ꯀꯩꯒꯤꯅꯣꯗꯤ ꯁꯤꯝꯂꯥꯗꯁꯨ ꯌꯧꯔꯛꯁꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯍꯌꯦꯡ ꯃꯐꯝ ꯌꯧꯔꯀꯥꯟꯗ ꯈꯪꯒꯅꯤ꯫ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ, ꯌꯧꯔꯀꯥꯟꯗ ꯍꯞꯇꯥ ꯐꯥꯗ꯭ꯔꯤꯉꯩ ꯍꯜꯂꯛꯄꯁꯨ ꯌꯥꯏꯗ꯫ ꯑꯩꯁꯨ ꯁꯨꯇꯤꯁꯦ ꯄꯥꯛ ꯍꯦꯛꯇ ꯊꯣꯛꯂꯛꯄꯁꯦ ꯉꯝꯗꯕꯅꯤꯅ ꯍꯟꯗꯛ ꯂꯥꯛꯏꯉꯩꯁꯤꯗ ꯀꯣꯏꯍꯧꯗ꯭ꯔꯗꯤ ꯃꯇꯝꯁꯤ ꯍꯦꯛꯇ ꯐꯪꯗꯦ꯫ ꯃꯊꯪꯗꯗꯤ ꯁꯨꯇꯤ ꯐꯪꯂꯁꯨ ꯁꯤꯗ ꯂꯥꯛꯄꯁꯦ ꯇꯝꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯅꯅꯤ꯫ ꯑꯗꯨꯒ ꯍꯦꯅꯔꯤ, ꯍꯜꯂꯛꯄꯗꯅ ꯄꯥꯟꯊꯣꯏꯒꯤꯗꯃꯛ ꯊꯕꯛ ꯑꯃ ꯊꯤꯕꯒꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯃ ꯑꯍꯦꯟꯕ ꯅꯕꯥꯅꯤꯅ ꯇꯧꯕꯤꯔꯣ꯫ ꯑꯍꯦꯟꯕꯅ? ꯊꯕꯛ ꯊꯤꯕꯩꯗꯤ ꯑꯔꯥꯏꯕꯅꯤꯅꯦ, ꯂꯨꯔꯤꯕꯗꯤ ꯂꯣꯟ ꯍꯩꯇ꯭ꯔꯤꯕꯁꯤꯅꯤ꯫
ꯂꯥꯏꯔꯤꯛꯇꯣ ꯇꯝꯂꯤꯉꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯝꯃꯣꯗꯤ ꯇꯥꯗꯦ ꯐꯣꯟ ꯌꯦꯡꯉꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯈꯔ ꯌꯦꯡ ꯏꯁꯩ ꯈꯔ ꯇꯥꯟ ꯍꯅꯨ ꯍꯟꯊꯤꯗꯧꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯔ ꯌꯦꯡ ꯍꯩꯁꯤꯡꯅꯕ ꯇꯥꯛꯄꯤꯕꯁꯨ ꯂꯧꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯤꯒꯤꯗꯣ ꯌꯦꯡꯒꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯏꯪꯂꯤꯁ ꯍꯤꯟꯗꯤꯒꯤꯁꯨꯈꯔ ꯈꯔ ꯌꯦꯡꯉꯣꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯅꯝꯗꯅ ꯌꯦꯡꯉꯣꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯌꯦꯡꯂꯕꯗꯤ ꯂꯣꯟ ꯉꯥꯡꯕꯁꯦ ꯕꯦꯁꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯂꯕꯗꯤ ꯇꯨꯡꯗ ꯀꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯈꯤꯇꯪ ꯉꯥꯡꯂꯨꯔꯒꯅ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯍꯌꯦꯡ ꯀꯣꯟꯅ ꯀꯩꯒꯨꯝꯕ ꯁꯤꯗ ꯂꯩꯅꯤꯡꯂꯕꯗꯤ ꯌꯥꯝ ꯀꯥꯟꯅꯔꯛꯀꯅꯤ ꯇꯝꯁꯤꯜꯂꯨꯅ ꯐꯅꯌꯥꯝꯗ ꯍꯥꯏꯕꯤꯈꯤꯕꯅꯤ ꯇꯥꯗꯦꯕ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯏꯒꯅꯣꯔ ꯌꯥꯝ ꯇꯧꯕꯩꯅꯤ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯏꯪꯂꯤꯁ ꯒ꯭ꯔꯥꯃꯥꯔ ꯇꯝꯕꯒꯤꯁꯨ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯐꯪꯂꯕꯅꯤ ꯑꯗꯨꯝꯕꯗꯨꯁꯨ ꯃꯁꯥꯅ ꯈꯪꯅ ꯌꯦꯡꯂꯕꯗꯤ ꯐꯗꯧꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯨꯝ ꯇꯥꯛꯅꯔꯒ ꯂꯩꯔꯦ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯇꯥꯕꯤꯗꯦꯅꯦ ꯑꯗꯨꯅꯗꯤ ꯀꯃꯥꯏꯅ ꯃꯤꯑꯣꯏꯕ ꯉꯝꯅꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯣꯏꯅ ꯑꯍꯜꯅꯤ ꯐꯅꯕ ꯁꯤꯟꯒꯗꯧꯅꯤ ꯍꯩꯒꯦꯔꯥ ꯍꯩꯔꯣꯏꯒꯦꯔꯥ ꯐꯒꯦꯔꯥ ꯐꯔꯣꯏꯒꯦꯔꯥ ꯃꯤꯇꯣꯞ ꯅꯠꯇꯦ ꯅꯅꯥꯎꯅꯤ ꯍꯨꯟꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯅꯣ ꯅꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯡꯅꯕ ꯌꯥꯕ ꯃꯤ ꯂꯩꯔꯕꯗꯤ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯅꯕ ꯁꯤꯟꯗꯧꯅꯤ ꯑꯍꯟꯅ ꯑꯉꯥꯡ ꯁꯦꯝꯕ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯀꯥꯎꯅꯨ ꯑꯩꯁꯨ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯁꯨ ꯃꯃꯤꯡꯇꯒꯤꯅꯤ ꯑꯗꯨꯃꯛ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯜꯂꯤꯗꯅ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯦꯟꯅꯔꯤ ꯑꯍꯦꯟꯕ ꯅꯕꯥꯅꯤꯅ ꯃꯐꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤꯁꯨ ꯀꯨꯏꯔꯛꯂꯤ ꯌꯥꯔꯤꯈꯩꯗꯤ ꯅꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯍꯟꯅꯤꯡꯉꯤ ꯅꯈꯣꯏ ꯉꯥꯎꯁꯤꯟꯅꯩ ꯅꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯏꯅꯦ ꯍꯣꯏ ꯃꯥꯃꯣ ꯍꯣꯏꯒꯤ ꯑꯁꯥꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯊꯝꯂꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯍꯦꯟꯅꯔꯤꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯇꯧꯒꯦ ꯏꯆꯦꯁꯨ ꯈꯪꯉꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯥꯏꯕꯁꯦ ꯂꯛꯀꯤꯁꯨ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯇꯧꯕꯇꯕꯨ ꯂꯛꯀꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯇꯥꯟꯖꯥ ꯂꯧꯔꯒ ꯅꯦꯒ꯭ꯂꯦꯛ ꯆꯥꯕꯒꯤ ꯍꯦꯕꯤꯠꯁꯦ ꯌꯥꯔꯤꯈꯩ ꯅꯁꯥꯗ ꯊꯝꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯦꯀꯦꯟ ꯈꯔꯗ ꯃꯇꯝ ꯃꯥꯡꯍꯟꯕꯗ ꯃꯥꯏꯊꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯅꯈꯣꯏ ꯅꯁꯥꯅ ꯅꯊꯧ ꯃꯁꯛ ꯈꯪꯅ ꯍꯣꯠꯅꯍꯧ ꯍꯧꯖꯤꯛ ꯍꯣꯠꯅꯍꯧꯗ꯭ꯔꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏꯗꯣꯏꯁꯦ ꯅꯣꯏꯗꯅꯤ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯣꯏ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯧꯅꯤ ꯑꯍꯦꯟꯕ ꯆꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯆꯤꯌꯔꯗꯨꯗ ꯉꯥꯊꯩ ꯃꯥꯏ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯉꯤ ꯑꯌꯦꯡꯕ ꯃꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯈꯨꯠ ꯑꯅꯤꯅ ꯃꯥꯏꯗꯨ ꯁꯨꯔꯨ ꯅꯩꯁꯤꯟꯅꯩ ꯃꯇꯧꯗꯨ ꯈꯪꯂꯕ ꯍꯦꯟꯅꯔꯤ ꯃꯌꯥ ꯆꯤꯛꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯉꯤ ꯄ꯭ꯔꯦꯃꯤꯀꯥꯒꯤ ꯋꯥꯗꯨꯗ ꯑꯍꯦꯟꯕ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯕ ꯋꯥꯔꯤ ꯍꯥꯏꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯄꯤꯛꯄ ꯆꯥꯎꯕ ꯌꯦꯡꯗꯈꯩ ꯃꯥꯏ ꯄꯥꯛꯅꯕ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ ꯑꯦꯛꯖꯥꯝ ꯊꯥꯔꯤꯅꯦ ꯇꯧꯔꯤꯁꯤꯅ ꯐꯖꯅꯁꯨ ꯊꯥꯕ ꯉꯝꯗꯦ ꯑꯩꯅꯕꯨ ꯑꯦꯛꯖꯥꯝ ꯊꯥꯅꯤ ꯍꯥꯏꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇ ꯂꯥꯛꯄ ꯀꯅꯥꯅꯕꯨ ꯂꯥꯂꯛꯇ ꯑꯦꯛꯖꯥꯝ ꯊꯥꯕ ꯀꯥꯏꯁꯦ ꯑꯩ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯍꯟꯗꯛ ꯑꯃꯨꯛ ꯍꯣꯠꯅꯗꯨꯅ ꯗꯥꯎ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯍꯣꯏꯗꯤ ꯍꯣꯠꯅꯕꯁꯤ ꯌꯥꯝ ꯀꯟꯖꯈ꯭ꯔꯕ ꯑꯍꯤꯡ ꯇꯨꯝꯅꯤ ꯈꯪꯗꯈꯩ ꯇꯦꯕꯜ ꯃꯥꯡꯗꯅꯤ ꯑꯗꯨꯝ ꯐꯝꯃꯤꯅꯤꯀꯣ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯅꯣꯛꯃꯤ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯑꯍꯦꯟꯕ ꯁꯥꯎꯅꯤꯡꯅ ꯌꯦꯡꯉꯤ ꯍꯦꯟꯅꯔꯤ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨm ꯎꯁꯤꯟꯅꯗꯕꯤ ꯄꯥꯟꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯏꯅ ꯋꯥꯔꯤ ꯇꯧꯏ ꯄꯥꯟꯊꯣꯏ ꯍꯣꯏꯗꯤ ꯗꯦꯜꯂꯤ ꯌꯧꯔꯛꯄꯒ ꯃꯅꯥꯂꯤ ꯆꯠꯄꯒ ꯐꯪꯗꯣꯔꯦꯀꯣ ꯄꯩꯁꯥ ꯄꯥꯏꯕ ꯃꯆꯦ ꯂꯩꯖꯕ ꯀꯥꯏꯁꯦ ꯍꯦꯛꯇ ꯌꯥꯗꯦꯕꯁꯦ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗ ꯏꯆꯦ ꯏꯕꯨꯡ ꯂꯩꯇꯕ ꯑꯩꯈꯣꯏꯁꯦ ꯑꯣ ꯀꯌꯥꯗ ꯇꯣꯜꯂꯤꯕꯅꯣ ꯈꯠꯅꯕ ꯌꯥꯝ ꯍꯧꯅꯔꯤꯁꯤ ꯅꯥꯏꯇꯣꯝ ꯄꯣꯛꯂꯁꯨ ꯂꯟ ꯊꯨꯝ ꯃꯌꯥꯝꯅ ꯅꯁꯥꯗ ꯄꯩꯈꯩ ꯌꯣꯝꯁꯤꯜꯂꯒ ꯉꯥꯡꯊꯣꯔꯤ ꯋꯥꯗꯨꯒꯅꯦ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯅꯆꯥꯈꯩꯒꯤ ꯌꯥꯎꯅ ꯏꯅꯦꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯕꯗꯨꯗ ꯈꯔ ꯀꯥꯏꯊꯣꯛꯄꯗꯤ ꯀꯥꯏꯗꯕ꯭ꯔꯥꯅ ꯈꯜꯂꯤ ꯅꯨꯄꯥꯅ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯒ ꯂꯩꯇꯕ ꯌꯥꯝ ꯁꯥꯟꯅꯔꯤꯁꯤ ꯏꯄꯥꯅ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯀꯔꯤꯝ ꯑꯣꯏꯗ꯭ꯔꯤ ꯍꯛꯆꯥꯡꯁꯤꯗ ꯁꯤꯀꯤ ꯑꯃꯇ ꯅꯞꯄ ꯅꯠꯇꯦ ꯁꯤꯀꯤꯗꯤ ꯂꯥꯏꯔꯗꯅ ꯑꯅꯥ ꯐꯥꯎ ꯅꯞꯇ꯭ꯔꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇꯤꯌꯦ ꯁꯤ ꯍꯦꯟꯅ ꯂꯩꯇꯦ ꯋꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯅꯥꯗꯤ ꯄꯩꯁꯥꯗꯕꯨ ꯑꯅꯥ ꯀꯧꯕꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯈꯪꯉꯣꯏ ꯅꯪꯅꯗꯤ ꯅꯁꯥꯒ ꯆꯍꯤ ꯈꯛꯇꯅꯤ ꯑꯔꯤꯕꯤ ꯑꯣꯏꯔꯤꯕꯁꯦ ꯋꯥꯈꯜꯗꯤ ꯇꯣꯝꯕꯤꯗꯒꯤ ꯍꯦꯜꯂꯤ ꯅꯥꯎꯁ ꯇꯥꯕ ꯏꯁ ꯀꯔꯤ ꯑꯩꯕꯨ ꯑꯔꯤꯕꯤ ꯀꯥꯏꯅꯒ ꯍꯥꯏꯅꯦ ꯍꯣꯏ ꯕꯨꯡꯉꯣ ꯅꯕꯦꯝꯃꯒꯨꯝꯕ ꯑꯃ ꯐꯪꯖꯒꯦꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯑꯩꯒꯨꯝꯕ ꯑꯃ ꯅꯇꯨ ꯑꯣꯏꯅ ꯐꯪꯉꯗꯤ ꯗꯥꯏꯃꯟ ꯈꯨꯟꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯄꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯍꯦꯟꯅꯔꯤ ꯈꯨꯠꯅ ꯅꯥꯇꯣꯟ ꯃꯄꯥꯗ ꯈꯟꯖꯤꯜꯂꯤ ꯍꯩꯅꯗꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯎꯐ ꯆꯃꯣꯠꯅꯕꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯕꯨ ꯏꯇꯨ ꯑꯣꯏꯅ ꯐꯪꯕꯒꯥꯏ ꯃꯅꯝꯅ ꯅꯝꯊꯤꯔꯤꯕ ꯅꯪꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯕꯦꯝꯃ ꯁ꯭ꯇꯦꯁꯟ ꯃꯄꯥꯟꯗ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯅꯪꯒꯤ ꯅꯨꯄꯥ ꯋꯥꯠꯂꯁꯨ ꯑꯃ ꯄꯨꯕꯤꯔꯛꯀꯦ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯝ ꯂꯩ ꯅꯨꯄꯥ ꯐꯪꯂꯣꯏ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯂꯩꯇꯦ ꯃꯐꯝꯁꯤꯗꯗꯤ ꯐꯥꯒꯤꯗꯒꯤ ꯍꯦꯟꯅꯔꯤꯒꯤ ꯋꯥꯗꯨꯗ ꯄꯥꯟꯊꯣꯏꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯁꯥꯎꯔꯤ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯅ ꯍꯦꯟꯅꯔꯤꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯂꯤꯆꯠ ꯉꯁꯤ ꯐꯥꯎꯕ ꯑꯍꯣꯡꯕ ꯂꯩꯔꯝꯗꯕ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯁꯤꯗ ꯍꯦꯟꯅꯔꯤ ꯍꯥꯏꯒꯦ ꯌꯥꯎꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯪꯅꯗꯤ ꯐꯖꯩ ꯀꯥꯏꯅ ꯈꯟꯖꯔꯤꯕ ꯍꯥ ꯒ꯭ꯂꯦꯁꯔꯤꯟ ꯇꯩꯔꯁꯨ ꯇꯣꯝꯕꯤꯅ ꯐꯖꯕꯁꯤꯗꯤ ꯐꯤल्म ꯁ꯭ꯇꯥꯔꯅꯒꯤ ꯍꯦꯜꯂꯣꯏꯌꯦ ꯏꯃꯥꯟꯅꯕꯈꯣꯏ ꯃꯃꯥꯡꯗ ꯅꯪꯕꯨ ꯏꯆꯟꯅꯦ ꯀꯥꯏꯅ ꯁꯛ ꯇꯥꯛꯇꯧ ꯁꯔꯨꯛꯇꯤ
ꯇꯣꯝꯕꯤ ꯑꯣꯏꯅ ꯎꯠꯄꯅ ꯍꯦꯜꯂꯤꯀꯣ ꯏꯃꯥꯏ ꯂꯩꯕꯁꯦ ꯐꯔꯦ ꯀꯩꯅꯣ ꯅꯪ ꯎꯠꯇ꯭ꯔꯒ ꯑꯩꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯗꯧꯁꯨ ꯅꯠꯇꯦ ꯅꯆꯟꯅꯨꯄꯤ ꯐꯖꯕꯤꯁꯦ ꯅꯃꯥꯟꯅꯕꯈꯩꯗ ꯈꯔ ꯌꯥꯝ ꯎꯠꯂꯣ ꯈꯔ ꯊꯨꯅ ꯁꯤꯠꯈꯤꯅꯕ ꯄꯥꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯌꯦꯡꯅꯗꯨꯅ ꯅꯣꯛꯏ ꯄ꯭ꯔꯦꯃꯤꯀꯥ ꯀꯞꯁꯤꯡꯗꯨ ꯈꯣꯝꯒꯠꯇꯨꯅ ꯇ꯭ꯔꯦꯗ ꯍꯥꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯄꯦꯝꯃ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯐꯥꯒꯤ ꯇꯧꯕꯅꯦꯁꯨ ꯈꯪꯗꯦ ꯅꯕꯨꯡꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯁꯤꯗ ꯑꯁꯦꯡꯕꯒꯤꯕꯨ ꯁꯥꯎꯏꯃꯤ ꯌꯥꯔꯣꯏ ꯍꯣꯡꯂꯔꯣꯏꯗꯕꯅꯦ ꯁꯤ ꯍꯌꯦꯡꯋꯥꯏ ꯃꯌꯨꯝ ꯄꯥꯜꯂ ꯐꯥꯎ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯄꯥꯟꯊꯣꯏꯒꯤ ꯕꯣꯔ ꯑꯣꯏꯕꯤꯒꯗꯧꯔꯤꯕꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔ ꯐꯩꯔꯝꯗꯤ ꯇꯥꯗꯧꯔꯤ ꯍꯩ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ ꯇꯣꯝꯕꯤ ꯁꯦ ꯁꯤꯕꯨ ꯁꯤꯡꯈ꯭ꯔꯣ ꯏꯕꯥꯅꯤ ꯆꯥꯛꯈꯨꯝ ꯆꯪꯅꯕ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯄꯣꯊꯥꯖꯔꯁꯅꯨ ꯃꯔꯝꯂꯅꯤ ꯅꯪꯅꯦ ꯁꯤꯈꯩꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨ ꯆꯪꯉꯒꯦ ꯁꯦꯂꯦꯅꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯇ꯭ꯔꯦꯗꯨ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯍꯦꯟꯅꯔꯤ ꯁꯦꯂꯦꯅꯥꯅ ꯇꯥꯗꯅꯕ ꯇꯞꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯃꯤꯀꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯦ ꯃꯅꯥꯂꯤ ꯆꯠꯄꯁꯦ ꯇꯣꯝꯕꯤꯁꯨ ꯌꯥꯎꯅ ꯄꯨꯕꯤꯔꯗꯤ ꯐꯒꯗꯕꯅꯤ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯒ ꯃꯥ ꯃꯊꯟ ꯊꯝꯕꯤꯔꯝꯗꯣꯏꯁꯦ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯕꯅꯤ ꯀꯩꯅꯣ ꯇꯣꯝꯕꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯆꯦ ꯀꯩꯒꯤꯅꯣ ꯇꯣꯝꯕꯤ ꯄꯨꯕꯤꯔꯣꯏꯗꯣꯏꯁꯦ ꯃꯥꯁꯨ ꯌꯥꯎꯁꯅꯨ ꯍꯦ ꯂꯥꯡꯒꯅꯨ ꯇꯞꯅ ꯉꯥꯡꯉꯨꯅꯦ ꯇꯥꯈꯤꯅꯤ ꯆꯠꯂꯨꯗꯣꯏꯁꯦ ꯀꯣꯏꯕꯅꯤ ꯑꯗꯨꯁꯨ ꯍꯞꯇꯥ ꯑꯃꯒꯤ ꯖꯔꯅꯤ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗꯗꯤ ꯃꯣꯏ ꯀ꯭ꯂꯥꯁ ꯍꯧꯗꯧ ꯀꯨꯏꯔꯔꯣꯏ ꯂꯥꯏꯔꯤꯛꯅ ꯀꯔꯝ ꯀꯥꯟꯗ ꯄꯥꯗꯣꯔꯤꯕꯅꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯄꯨꯔꯣꯏꯗꯣꯔꯤꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯖꯅ ꯇꯣꯝꯕꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯁꯨ ꯌꯥꯕꯁꯤꯗ ꯆꯦ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤꯅ ꯋꯥꯔꯧꯈꯤꯅꯕ ꯊꯕꯛꯅꯤꯀꯣ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯒꯤ ꯄꯥꯎꯁꯨ ꯀꯩꯒꯤ ꯃꯉꯣꯟꯗꯗꯤ ꯍꯥꯟꯅ ꯈꯪꯍꯟꯗ꯭ꯔꯤꯅꯣꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯃꯅꯥꯂꯤ ꯆꯠꯄꯒꯤ ꯃꯇꯥꯡꯁꯤꯁꯨ ꯑꯃꯨꯛ ꯀꯩꯝꯇ ꯍꯥꯏꯕꯤꯗ꯭ꯔꯒꯗꯤ ꯐꯅ ꯈꯟꯈꯤꯔꯣꯏꯌꯦ ꯑꯉꯥꯡꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯑꯍꯦꯟꯕꯗꯤ ꯌꯥꯎꯁꯤꯜꯂꯨꯗꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯊꯣꯛꯏ ꯀꯩꯅꯣ ꯐꯅ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯕꯣ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯃꯥꯒꯤ ꯐꯅꯕꯅꯤ ꯍꯌꯦꯡ ꯅꯦꯛꯁ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯕꯗ ꯋꯥꯗꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯃꯅꯥꯂꯤ ꯂꯥꯛꯄꯒꯤ ꯃꯍꯨꯠ ꯂꯥꯏꯔꯤꯛꯇꯣ ꯄꯥꯖꯍꯧꯁꯅꯨ ꯍꯥꯏꯕꯒꯤꯅꯤꯅꯦ ꯑꯩꯅ ꯃꯥ ꯄꯨꯗ꯭ꯔꯤꯕꯁꯦ ꯍꯦꯅꯔꯤꯅ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯒ ꯃꯥ ꯃꯊꯟꯇ ꯂꯩꯍꯧꯕꯁꯦ ꯌꯦꯡꯕꯗ ꯈꯔ ꯐꯖꯗꯕ꯭ꯔꯅ ꯈꯟꯕ ꯆꯠꯄ ꯆꯠꯇꯕꯒꯤ ꯃꯇꯥꯡꯗ ꯀꯩꯝꯇꯁꯨ ꯍꯥꯏꯕꯤꯔꯝꯈꯤꯔꯣꯏ ꯖꯔꯅꯤꯁꯦ ꯃꯥ ꯌꯥꯎꯔꯣꯏ ꯈꯪꯂꯕꯗꯤ ꯑꯉꯥꯡꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯒ ꯁꯤꯖꯟꯁꯤꯗ ꯍꯧꯖꯤꯛ ꯃꯅꯥꯂꯤ ꯆꯠꯇꯣꯏꯁꯦ ꯑꯩꯗꯤ ꯇꯜꯂꯤꯕꯨ ꯁꯝꯃꯔ ꯃꯇꯝꯗ ꯆꯠꯄꯅꯗꯤ ꯕꯦꯁꯅꯤꯀꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯆꯦ ꯇꯣꯝꯕꯤꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯃꯨꯛ ꯋꯥꯔꯧꯈꯤꯅꯤꯀꯣ ꯋꯥꯔꯤ ꯁꯥꯕꯤꯕꯅꯗꯤ ꯐꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯍꯣꯔꯦꯟ ꯇꯞꯅ ꯋꯥꯔꯤ ꯁꯥꯒꯦ ꯃꯇꯥꯡꯁꯤꯗ ꯅꯣꯏ ꯌꯥꯎꯔꯛꯀꯅꯨ ꯁꯣꯝꯗꯅ ꯅꯦꯟꯁꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯒꯤ ꯗꯤꯃꯥꯟ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯉꯔꯪ ꯉꯪꯗꯨꯅ ꯍꯥꯏ ꯃꯃꯥ ꯑꯁ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤꯁꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯑꯩ ꯆꯠꯂꯨꯀꯣ ꯏꯔꯥꯡ ꯌꯥꯝ ꯇꯧꯒꯅꯨ ꯅꯄꯥꯅ ꯇꯥꯈ꯭ꯔꯒ ꯅꯪ ꯂꯤꯆꯩ ꯆꯥꯒꯦꯗꯅꯤ ꯅꯪ ꯕꯕꯥꯒꯤ ꯈꯨꯐꯨꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩ ꯕꯕꯥ ꯇꯥꯅꯕꯗꯤ ꯉꯥꯡꯗꯦꯗꯅ ꯃꯃꯥꯒꯤ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯅꯦꯟꯁꯤ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯍꯦꯛ ꯈꯥꯡꯉꯤ ꯅꯥꯂꯤꯅꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯒꯦ ꯇꯧꯏ ꯈꯨꯅꯤꯡꯁꯤꯅ ꯃꯥꯏꯗꯨ ꯊꯤꯜꯂꯕꯗꯤꯅꯦ ꯅꯪ ꯅꯔꯣꯟ ꯊꯣꯛꯈꯤꯔꯣꯏꯁꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯀꯥꯏꯅꯤ ꯋꯥꯈꯜ ꯇꯥꯗꯕꯅꯣ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯇꯥꯏꯅ ꯃꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯌꯥꯔꯤꯗꯨꯅꯤ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯏꯟꯗꯕ ꯀꯔꯝ ꯀꯥꯟꯗ ꯌꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯋꯥꯗ ꯐꯣꯂꯣ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯅꯄꯨꯟꯁꯤꯗꯣ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯖꯔꯦꯗꯅ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕ ꯋꯥꯗ ꯏꯟꯗꯕ ꯃꯆꯥꯅꯕꯨ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯉꯝꯃꯦꯕ꯭ꯔꯣ ꯍꯣꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯨ ꯈꯔ ꯈꯪꯕꯤꯌꯨ ꯍꯥꯏꯖꯕꯇꯅꯤ ꯃꯥ ꯄ꯭ꯂꯤꯖ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯉꯥꯡꯕ ꯇꯝꯃꯨ ꯀꯣ ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯅꯠꯇꯦ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯃꯥ ꯃꯄꯥꯗ ꯉꯥꯡꯅꯕꯤꯌꯨ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯤꯁꯤꯕꯨ ꯏꯆꯥ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯪꯅꯕ ꯅꯨꯡꯁꯤꯕ ꯐꯪꯅꯕ ꯍꯣꯠꯅꯔꯗꯤ ꯃꯥꯏ ꯊꯥꯕꯁꯨ ꯇꯝꯕ ꯇꯥꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯟꯅ ꯅꯣꯏ ꯑꯍꯜ ꯃꯁꯦꯟ ꯅꯆꯥ ꯏꯆꯥ ꯄꯤꯅꯁꯦꯅ ꯍꯥꯏꯅꯕ ꯂꯩꯌꯦꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯁꯨ ꯑꯩ ꯏꯃꯥꯗ ꯁꯣꯏꯗꯅꯕ ꯁꯤꯟꯕꯤꯌꯨꯅ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯉꯥꯏꯈꯣ ꯅꯍꯥꯟ ꯃꯈꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯐꯥꯎ ꯍꯥꯏꯗ꯭ꯔꯒ ꯉꯁꯤꯅ ꯒꯤꯔꯤ ꯍꯦꯛꯇ ꯇꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯅꯒ ꯐꯥꯔꯒ ꯅꯝꯗꯅ ꯂꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯏꯃꯥ ꯅꯠꯇꯦ ꯃꯤ ꯑꯩ ꯗꯤꯛꯁꯟꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯍꯧꯔꯦꯕ ꯗꯤꯛꯁꯟꯅ ꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯩ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗꯣ ꯌꯥꯝꯅ ꯀꯜꯂꯛꯏ ꯗꯤꯛꯁꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯅꯨꯡꯁꯤꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯏꯃꯥꯈꯣꯏꯅ ꯈꯔ ꯊꯨꯅ ꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯗꯤꯛꯁꯟꯁꯦ ꯐꯪꯍꯧꯔꯔꯣꯏꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯃꯥꯗ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯕꯦꯝꯃ ꯆꯠꯂꯣ ꯌꯥꯔꯦ ꯅꯄꯥ ꯀꯧꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯒꯤ ꯔꯨꯝꯗꯅꯦ ꯆꯪꯍꯧꯔꯣ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯗꯅ ꯇꯣꯛꯑꯅꯤ ꯅꯪ ꯏꯃꯥ ꯍꯩ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯃꯈꯥ ꯇꯥꯅ ꯉꯥꯡꯈꯤꯒꯦꯔꯣ ꯅꯪ ꯅꯄꯥ ꯀꯧꯔꯣ
ꯆꯠꯂꯣꯏ ꯍꯥꯏꯔꯕ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯌꯥꯝ ꯃꯥꯟꯅꯗꯦ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯤꯈꯩꯅ ꯍꯔꯥꯎꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯀꯩꯝꯇꯁꯨ ꯈꯪꯕꯤꯗꯦ ꯇꯥꯕꯤꯗꯦ ꯍꯥꯏꯔꯁꯨ ꯌꯥꯕꯤꯗꯦ ꯅꯠꯇꯦ ꯏꯃꯥꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥ ꯑꯉꯥꯡ ꯃꯁꯦꯜ ꯄꯤꯅꯕꯒꯤ ꯋꯥꯔꯤꯗꯨꯃꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯅꯦ ꯍꯧꯖꯤꯛ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯔꯝꯅꯤꯁꯨ ꯈꯪꯗꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯒꯤ ꯃꯆꯥꯗꯣ ꯅꯨꯄꯥꯅꯤ ꯄꯥꯈꯪ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯗꯅ ꯏꯃꯨꯡ ꯃꯁꯦꯜ ꯌꯥꯅꯩ ꯍꯥꯏꯗꯅꯕꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯪ ꯄꯥꯝꯕꯤꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯅꯪ ꯌꯨꯝꯗꯨꯗ ꯅꯝꯗꯅ ꯂꯩꯁꯤꯜꯂꯒ ꯏꯃꯨꯡ ꯄꯥꯟꯕ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ꯭ꯔꯣ ꯍꯥ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯞꯄꯒ ꯂꯦꯟꯒꯦꯇꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯌꯨꯝꯁꯤ ꯂꯥꯛꯑꯒ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯗꯤ ꯈꯟꯕꯁꯨ ꯃꯌꯥꯏ ꯈꯟꯅꯕ ꯌꯥꯏꯌꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯍꯥꯏꯅꯕ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯅꯥꯅ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯆꯦꯜꯂꯤꯕꯅꯣꯕ ꯍꯥ ꯀꯅꯥ ꯂꯧꯗꯅ ꯇꯧꯉꯝꯕꯤ ꯀꯅꯥ ꯂꯧꯔꯤꯅꯣ ꯅꯪꯁꯤꯕꯣ ꯑꯁ ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯍꯦꯛ ꯁꯤꯟꯕꯤꯗ꯭ꯔꯕ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯣꯏꯃ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯅꯦꯟꯁꯤ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯅ ꯆꯪꯈ꯭ꯔꯕꯗ ꯅꯥꯂꯤꯅꯤ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯆꯪꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡ ꯃꯆꯤꯟꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯗꯕ ꯑꯉꯥꯡꯁꯤꯕꯣ ꯃꯁꯦ ꯃꯄꯥ ꯇꯥꯔꯗꯤꯅꯦ ꯑꯩ ꯌꯥꯎꯅ ꯆꯩ ꯆꯥꯗꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯑꯩꯕꯨ ꯍꯣꯁꯇꯦꯜꯗ ꯊꯝꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯝꯂꯕꯗꯤ ꯏꯁꯨꯞ ꯁꯨꯞꯅꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯍꯩ ꯅꯥꯂꯤꯅꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯣꯏꯕꯣ ꯏꯕꯦꯝꯃꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯠꯇꯦ ꯀꯔꯤ ꯗꯤꯃꯥꯟꯗꯣ ꯃꯥꯅ ꯇꯧꯔꯤꯕꯣ ꯖꯦꯅꯤꯌꯁ ꯆꯪꯁꯤꯟꯗꯨꯅ ꯅꯥꯂꯤꯅꯤꯒ ꯊꯪꯅꯅ ꯐꯝꯂꯦ ꯅꯆꯥꯅꯨꯄꯤꯅ ꯇꯧꯕ ꯅꯤꯡꯉꯥꯏꯕꯨ ꯀꯔꯤꯅꯣ ꯑꯣꯏꯔꯣꯏꯗꯕ ꯉꯥꯛꯇꯅꯤ ꯏꯍꯦ ꯑꯗꯨꯕꯨꯕ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯀꯔꯤ ꯗꯥꯕꯤ ꯇꯥꯜꯂꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯍꯣ ꯅꯨꯄꯥ ꯄꯤꯌꯣꯌꯦ ꯏꯇꯥ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯃꯥꯒ ꯂꯨꯍꯣꯡꯅꯕ ꯆꯠꯇꯨꯅ ꯍꯥꯏꯅꯕꯤꯌꯣꯌꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯤꯗ꯭ꯔꯒꯗꯤ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯌꯦ ꯍꯔꯦ ꯅꯥꯂꯤꯅꯤ ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯁꯤꯔꯥꯟ ꯇꯨꯔꯥꯟ ꯃꯤ ꯏꯖꯠ ꯑꯃꯗ ꯇꯤꯟꯅꯔꯤꯕꯅꯤ ꯕꯦꯕꯥꯔ ꯇꯧꯅꯔꯤꯕꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯗꯅ ꯏꯃꯧꯒꯤ ꯍꯥꯏꯅꯔꯨꯕꯒꯤꯗꯤ ꯈꯟꯅꯁꯤꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯍꯥꯏꯅꯔꯨꯕ ꯀꯥꯏꯅ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯣꯏꯗꯦꯀꯣ ꯋꯥꯊꯤ ꯇꯧꯒꯅꯨ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯃꯤꯅ ꯎꯁꯤꯠꯂꯣꯏꯗꯕ ꯊꯕꯛ ꯇꯧꯕꯗꯤ ꯅꯥꯂꯤꯅꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯑꯩꯒꯤ ꯏꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯅꯅꯕ ꯊꯕꯛꯇꯤ ꯅꯣꯏ ꯇꯧꯒꯅꯨꯀꯣ ꯑꯗꯨꯒꯤꯕꯨꯗꯤ ꯇꯥꯗ ꯁ꯭ꯌꯥꯝ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯅꯠꯇꯦ ꯀꯩꯅꯣ ꯑꯩ ꯈꯪꯉꯤ ꯏꯇꯥ ꯀꯕꯣꯛꯂꯩꯁꯨ ꯑꯩꯅ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯇꯤꯟꯅꯔꯛꯂꯕꯅꯤ ꯋꯥꯔꯤꯕꯨ ꯍꯧꯗꯣꯛꯂꯕꯗꯤ ꯌꯥꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯅꯣ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯉꯥꯡꯗꯨꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯀ ꯅꯃꯥꯅ ꯆꯥꯅ ꯂꯣꯟꯅ ꯇꯧꯔꯝꯂꯕꯗꯤ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯚꯥꯞ ꯇꯥꯎ ꯏꯕꯦꯝꯃꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯅꯪꯅ ꯐꯖꯅ ꯋꯥꯔꯤ ꯇꯧꯕꯤꯌꯨ ꯀꯣꯂꯦꯖ ꯇꯝꯕ ꯍꯧꯕꯗ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯒ ꯈꯟꯗꯅ ꯃꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯑꯣꯡ ꯑꯃ ꯏꯁꯨꯝ ꯁꯨꯝꯗꯦꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯃꯥ ꯑꯩꯅ ꯍꯣꯁꯇꯦꯜꯗ ꯊꯝꯒꯗꯕꯅꯤ ꯅꯥꯂꯤꯅꯤ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯛꯑꯣꯏ ꯅꯪꯅ ꯃꯃꯥꯅꯤ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯒꯗꯕꯅꯤ ꯖꯤꯅꯤꯌꯁ ꯋꯥꯗꯣ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯂꯤꯅꯤꯁꯨ ꯉꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯄꯥꯃꯛꯀꯤ ꯃꯁꯤꯡꯃꯛꯅꯤ ꯃꯆꯥꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯤ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯑꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯅꯕ ꯂꯣꯏꯕꯒꯤ ꯅꯤꯉꯣꯜ ꯑꯍꯨꯝꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯗ꯭ꯔꯦꯁ ꯌꯦꯡꯃꯤꯟꯅꯩ ꯄ꯭ꯔꯦꯃꯤꯀꯥ ꯃꯥꯒꯤ ꯂꯒꯦꯖ ꯃꯅꯨꯡꯗꯒꯤ ꯄꯥꯟꯊꯣꯏꯒꯤꯗꯃꯛ ꯂꯩꯕꯤꯔꯛꯄ ꯗ꯭ꯔꯦꯁꯇꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯄꯐꯔ ꯖꯦꯀꯦꯠ ꯋꯨꯜ ꯚꯤꯅꯤ ꯒ꯭ꯂꯣꯚꯁ ꯕꯨꯠꯁ ꯑꯌꯥ ꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯗ꯭ꯔꯦꯁꯇꯨꯅꯦꯃꯤ ꯅꯩꯔꯦ ꯁꯤꯗꯤ ꯍꯌꯦꯡ ꯆꯠꯄꯗ ꯍꯥꯞꯀꯗꯕꯅꯤ ꯍꯧꯖꯤꯛ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯇ꯭ꯔꯥꯏ ꯇꯧ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯤ ꯈꯪꯗꯣꯛꯅꯕ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯆꯠꯂꯝꯗꯥꯏꯗꯨꯗ ꯃꯔꯩ ꯑꯃꯨꯛ ꯇꯧꯅꯤ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ ꯄꯥꯟꯊꯣꯏꯗꯤ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯃꯥꯒꯤ ꯍꯔꯥꯎꯕꯗꯨ ꯃꯁꯤꯒꯤ ꯃꯥꯡꯗꯗꯤ ꯎꯠꯂꯨꯗꯦ ꯆꯦ ꯇꯣꯝꯕꯤꯒꯤꯗꯤ ꯂꯩꯔꯛꯇꯕ꯭ꯔꯥ ꯂꯩꯔꯦ ꯅꯍꯥꯟ ꯑꯗꯨꯝ ꯄꯤꯔꯦꯗ ꯃꯁꯥꯅ ꯊꯝꯖꯤꯟꯖꯈ꯭ꯔꯕꯅꯤ ꯇꯣꯝꯕꯤ ꯅꯪꯒꯤꯗꯨꯁꯨ ꯌꯦꯡꯁꯤꯗꯅ ꯀꯗꯥꯏꯅꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯂꯧꯊꯣꯛꯀꯗꯕ ꯇꯜꯂꯤꯗꯁꯦ ꯑꯗꯨꯃꯨꯛ ꯂꯧꯊꯣꯛꯎꯔꯗꯤ ꯗ꯭ꯔꯦꯁ ꯊꯝꯐꯝꯁꯦ ꯄꯨꯂꯞ ꯆꯥꯏꯔꯅꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ ꯆꯥꯏꯔꯒ ꯀꯣꯛ ꯁꯦꯝꯂꯒ ꯂꯣꯏꯔꯦ ꯃꯤ ꯅꯆꯦꯅ ꯍꯔꯥꯎ ꯌꯦꯡꯁꯤ ꯍꯥꯏꯖꯕꯁꯤꯗ ꯆꯠꯂꯣ ꯂꯧꯊꯣꯛꯎꯔꯣ ꯄ꯭ꯔꯦꯃꯤꯀꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯃꯤ ꯕꯦꯝꯃ ꯀꯩꯁꯨ ꯂꯧꯒꯦ ꯍꯥꯏꯕꯤꯔꯣꯏ ꯗ꯭ꯔꯦꯁꯇꯣ ꯀꯔꯝꯕꯅꯣ ꯌꯦꯡꯅꯤꯡꯕ ꯈꯛꯇꯅꯤ ꯅꯪ ꯇꯜꯂꯗꯤ ꯌꯥꯔꯦ ꯂꯧꯊꯣꯛꯎꯔꯅꯨ ꯒ꯭ꯔꯤꯟ ꯇꯤ ꯂꯩꯔꯦ ꯒ꯭ꯔꯤꯟ ꯇꯤ ꯃꯍꯥꯔꯥꯅꯤꯁꯥ ꯅꯅꯥꯏꯅ ꯒ꯭ꯔꯤꯟ ꯇꯤ ꯁꯦꯝꯂꯒ ꯄꯨꯖꯔꯛꯑꯦ ꯀꯗꯥꯏ ꯏꯁ
ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯄ꯭ꯋꯥꯁꯦ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯅꯨꯡꯁꯤꯕꯤꯔꯛꯇꯧꯕ ꯀꯗꯥꯏꯅꯣ ꯑꯩꯗꯤ ꯊꯛꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯃꯁꯤ ꯊꯛꯍꯧꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯣꯔꯦꯟ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯔꯤꯕ ꯆꯥꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯒ ꯏꯄ꯭ꯋꯥꯗꯤ ꯋꯥ ꯌꯥꯝ ꯈꯪꯈ꯭ꯔꯦ ꯍꯌꯦꯡ ꯅꯨꯄꯤ ꯅꯨꯡꯉꯥꯏꯅ ꯊꯝꯗꯧꯔꯤꯕ ꯖꯥꯠꯅꯤ ꯏꯂꯤꯖꯦꯟ ꯕꯦꯒꯤ ꯀꯣꯔꯁꯦꯠꯀꯤ आउटफिट व्हाइट लॉन्ग स्लीव ब्लाउज बेगी ए लाइन मिडी स्कर्ट ब्राउन वेस्ट बेल्ट ब्राउन शोल्डर बैग ब्राउन स्लिंग बैग हिल्स पांथोय ड्रेस सिंगदु उबदा मागीदुगा कंपेयर तौदुना येंगे माइथोंदु इसुक-सुक्तुना मसेदमु सेलेनादमु येंगदुना तौरिबदु उबदा हेनरीना केदोरेबेमा तोंबिगी ड्रेस उबदगी नंगिदो अमुक पामंगट्रबो ओइरमनिनि नमाइना मिसुक्तुना तौरिदो नियम सुमदेब हेनरीना हाइरकपनी पांथोय मसिन पोमथोक्तुना मसीदा येंगदुना हाइरई चे तोंबिगिना सेट फजब लेबिरकपा अदुगा अगिना सिखा सिखा गई ड्रेस लेबगिबो अदुखक लेट्रदी सिंटेक्स अमा लौगे हाइरोइबेमा आई नोंगोना हाइख्रबा नाथौ लेइतना याउदा याउइदु कइगिनो नुपी वानिसु खंदे याउदा याउ सक्सिगा होइने नंगदि याम फजरे नंगसे फजई काइना खंजैरो बेमा सकमकनि चानादबा तिलो ओपटबा मानबिसिदे ड्रेस का लाइ चलो नसक्तो मिंसेलदाना यंगसु अदुगा नसिंदु कल नंग याम हौनुको नंग इनिदे फोन तौरगा nganghantani nang पांथोय यारे खर nganglabadi नथके हौनि पंखुमदु खुंगनु फागिनि असेंगमनि सु खंगदे खुमदोगिदो होनाय प्रेमिकाना nganglakpatuda tumil leiri पांथोय मसेगी मनाक्ता फमथदुना केसिन्नदुना मुक हाइरई अदुजे ड्रेस लाइनि लेरदी तोंबी इबानिगी चमाना बोइन लेरो याद्राबा मागिनि हेले फजबा फजरजु पैसासिदी नंगिनि हेने साउरिबनी पांथोय कंप्लेन याम तौगनु ड्रेस की साइज तो यारबा नत्रो तुमि लेयो खंगबन असिगी मतंग ओइरमनी सि मसीमाबा छनसुगा कदायनो मानबम याउरी पुरा ओन चाबि ओइन तौरद हेनरीना मुरुम सोंदुना nganglibudu तारदुना पांथोय ममित फैनि येंगी हेनरी पांथोयगी सकफमदु उबदा नोकनिंगबनादि याद्रबन नोकलुरगा पांथोयनि हेना मसिन कलक्कदबदु खंगलदुना नोकलुजे अदुमकपु हेनरी मसिन ना मसिंगलगा पांथोयदा नोक्रेमना दुना येंगलगा तपलब मसिनदा तुमिन सोनी शकमकने चे पांथोय नुंगाइरोइदोइदा नंगसे तोंबीदी मनाली चटपसु यावरोइदबनिना ड्रेस ओइना लेबिरकपनि नत्रगा नंग नेहरगेरो तोंबी ओइना पुख्राइब्रबा ड्रेस याम पामलगना नंग नेहोबगा ngमरोय मनाली चटपा यावरोइदबो ओइरदि आई खैदोबइसिदा कौबिरये पामद्रे ड्रेस कमता आइगिसि ओइना दुम लौजरगे मसीदी चलो ड्रेस का तो मफम जाना फजना थमलुरु तोंबीगी दिसु पिबिरो पाइदा लेरनु कदाइनो सिपिरो सिदा असि हाइरगा पांथोयगी मखुत्तगी ड्रेस अदु लौई प्रेमिका वादु सेलेनादु ओनसिल्लगा अमुक मखा तारई